ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯆꯠꯄ ꯋꯥꯍꯩ ꯍꯥꯏꯇꯥꯔꯦꯀꯣ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯆꯠꯄ ꯋꯥꯍꯩꯁꯦ ꯀꯔꯤꯗ ꯆꯠꯂꯤꯅꯣ ꯍꯥꯏꯕ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤ ꯑꯦꯇ꯭ꯔꯦꯛ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯁꯦ ꯂꯥꯛꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯆꯤꯡꯁꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯦ ꯏꯇꯥꯂꯤꯌꯟ ꯁ꯭ꯋꯤꯁ ꯋꯥꯔꯗ ꯀꯩꯅꯣꯅꯦꯕ ꯑꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯃꯤꯡ ꯆꯠꯄ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯚꯥꯏꯔꯦꯜ ꯑꯣꯏꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯀꯥꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯊꯕꯛꯇꯣ ꯊꯣꯛꯄ ꯉꯝꯕ ꯑꯩꯈꯣꯏꯒꯤ ꯋꯥꯍꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯛꯇꯤ ꯂꯩꯕ ꯋꯥꯍꯩꯅꯦꯕ ꯃꯁꯤ ꯑꯩꯈꯣꯏ ꯅꯨꯡꯇꯤꯒꯤ ꯁꯤꯖꯤꯟꯅꯕ ꯌꯥꯏꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ 51 ꯇꯥꯏꯝꯁ ꯑꯌꯨꯛꯇ ꯃꯇꯝ ꯑꯃꯠꯇꯗꯀꯣ ꯑꯩꯈꯣꯏ ꯁꯣꯟꯒꯦ ꯍꯥꯏꯇꯥꯔꯁꯨ 51 ꯇꯥꯏꯝꯁꯦ ꯁꯣꯟꯕ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡ ꯇꯠꯇꯅ ꯑꯗꯨꯝ ꯁꯣꯟꯕ ꯌꯥꯏ ꯑꯩꯈꯣꯏ ꯁꯦꯟꯒꯤ ꯀꯩꯅꯣ ꯇꯧꯕ ꯂꯩꯔꯒꯗꯤ ꯂꯥꯛꯀꯗꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯁꯦꯟꯁꯦ ꯑꯩꯈꯣꯏ ꯈꯔ ꯑꯦꯇ꯭ꯔꯦꯛ ꯇꯧꯅꯤꯡꯉꯒꯗꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯁꯤꯒꯤ ꯁꯦꯟ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯄꯨꯟꯁꯤꯗ ꯂꯣꯏꯅꯃꯛ ꯗꯔꯀꯥꯔ ꯑꯣꯏꯕ ꯉꯥꯛꯇꯅꯤꯀꯣ ꯍꯣꯏ ꯁꯦꯟꯅ ꯂꯣꯏꯅꯃꯛ ꯌꯥꯗ꯭ꯔꯒꯁꯨ ꯁꯦꯟꯗꯣ ꯂꯩꯔꯒꯗꯤ ꯃꯌꯥꯝ ꯑꯃ ꯌꯥꯏ ꯍꯥꯏꯕꯗꯣ ꯑꯗꯩꯗ ꯑꯗꯨꯝ ꯐꯣꯀꯁ ꯇꯧꯕꯤꯌꯣꯕ ꯁꯦꯟꯁꯦ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯋꯥꯈꯜ ꯅꯠꯇ꯭ꯔꯒ ꯐꯠꯇꯕ ꯊꯕꯛ ꯇꯧꯋꯤ ꯅꯠꯇ꯭ꯔꯒ ꯁꯦꯟ ꯄꯥꯏꯕꯁꯤꯡꯁꯦ ꯐꯠꯇꯕ ꯇꯧꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯣ ꯆꯦꯟꯕꯤꯒꯅꯣꯕ ꯍꯥꯏꯕꯗꯤ ꯁꯦꯟ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯐꯣꯡꯗꯣꯔꯛꯀꯗꯣꯏꯅꯦꯕ ꯐꯠꯇꯕ ꯋꯥꯈꯜꯂꯣꯟ ꯆꯦꯟꯕ ꯃꯤꯗꯣ ꯁꯦꯟ ꯃꯌꯥꯝ ꯄꯥꯏꯔꯛꯑꯗꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯛꯀꯅꯤ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯆꯦꯟꯕ ꯃꯤꯗꯣ ꯑꯩꯈꯣꯏꯒꯤ ꯁꯦꯟꯁꯨ ꯃꯌꯥꯝ ꯂꯥꯛꯑꯒꯗꯤ ꯃꯥꯒꯤ ꯑꯐꯕ ꯊꯕꯛ ꯇꯧꯕꯗꯣ ꯊꯕꯛꯇꯣ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅ ꯇꯧꯔꯛꯄ ꯉꯝꯒꯗꯣꯏꯅꯦꯕ ꯁꯦꯟ ꯃꯌꯥꯝ ꯄꯥꯏꯕ ꯃꯤꯁꯨ ꯑꯗꯨꯝ ꯗꯣꯅꯦꯁꯟ ꯇꯧꯗꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯁꯦꯟ ꯄꯥꯏꯕ ꯃꯌꯥꯝ ꯑꯃꯁꯨ ꯗꯣꯅꯦꯁꯟ ꯃꯌꯥꯝ ꯑꯃ ꯇꯧꯔꯤꯗꯅꯀꯣ ꯑꯗꯨ ꯁꯦꯟꯒꯤ ꯃꯔꯥꯟ ꯑꯝꯇ ꯅꯠꯇꯦꯕ ꯁꯤꯅ ꯁꯦꯟ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩꯕꯅꯤꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯏꯆꯝ ꯆꯝꯕ ꯋꯥꯔꯗꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯇꯤꯒꯤ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯍꯣꯡꯕ ꯈꯔ ꯑꯗꯨꯝ ꯄꯨꯔꯛꯄ ꯉꯝꯒꯗꯣꯏꯅꯦꯕ ꯑꯗꯨ ꯅꯣꯡꯃ ꯅꯤꯅꯤ ꯁꯤꯖꯤꯟꯅꯔꯒ ꯍꯦꯛꯇ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕꯅꯦ ꯍꯥꯏꯅ ꯍꯦꯛꯇ ꯈꯟꯒꯅꯣꯕ ꯂꯤꯁꯥꯡ ꯁꯤꯠꯅ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯦꯕꯤꯠ ꯑꯣꯏꯔꯛꯑꯀꯥꯟꯗ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧꯁꯦ ꯑꯗꯨꯝ ꯇꯧꯔꯛꯀꯗꯣꯏꯅꯦꯕ ꯃꯍꯥꯛꯁꯨ ꯑꯩꯈꯣꯏꯒꯤ ꯍꯧꯗꯣꯛꯄ ꯑꯃꯒ ꯆꯞ ꯃꯥꯟꯅꯩ ꯇꯨꯝꯃꯒ ꯂꯩꯕ ꯀꯩꯅꯣꯗꯣ ꯑꯗꯨꯃꯥꯏꯅ ꯍꯧꯗꯣꯛꯀꯗꯣꯏꯅꯦꯕ ꯑꯩꯈꯣꯏ ꯂꯤꯁꯥꯡ ꯁꯤꯠꯅ ꯇꯞ ꯇꯞꯅ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯃꯥꯒꯤ ꯃꯒꯨꯟꯗꯣ ꯍꯦꯜꯂꯛꯀꯗꯣꯏꯅꯦꯕ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤ ꯑꯃꯦꯔꯤꯀꯥꯒꯤꯅꯤ ꯏꯇꯥꯂꯤꯌꯟꯒꯤꯅꯤ ꯏꯟꯗꯤꯌꯥꯒꯤꯅꯤ ꯋꯥꯍꯩ ꯍꯥꯏꯕꯁꯦ ꯀꯔꯤꯝꯇ ꯀꯩꯅꯣ ꯅꯠꯇꯦ ꯌꯨꯅꯤꯚꯔꯁꯀꯤꯅꯤ ꯑꯗꯨꯝ ꯀꯣ ꯂꯥꯏꯅ ꯁꯦꯝꯃꯝꯕꯅꯦꯅ ꯈꯜꯂꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯍꯥꯏꯗꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯅ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕ ꯑꯃ ꯀꯩꯅꯣ ꯇꯧꯔꯛꯑꯀꯥꯟꯗ ꯃꯁꯤꯗꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯀꯝꯃ꯭ꯌꯨꯅꯤꯇꯤꯅ ꯂꯥꯏꯌꯦꯡꯒꯗꯧꯅꯤ ꯑꯇꯣꯞꯄ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯗꯣꯛꯇꯔꯅꯤ ꯑꯩ ꯌꯦꯡꯉꯣꯏ ꯍꯥꯏꯕꯗꯨꯅꯗꯤ ꯌꯥꯄꯣꯠꯇꯦꯕ ꯃꯁꯤ ꯍꯤꯗꯥꯛ ꯒꯨꯂꯤꯁꯦ ꯑꯩ ꯀꯔꯤꯅ ꯁꯥꯔꯤꯅꯣ ꯈꯪꯗꯦ ꯃꯁꯤ ꯑꯩ ꯆꯥꯔꯣꯏ ꯍꯥꯏꯗꯤ ꯌꯥꯄꯣꯠꯇꯦꯕ ꯑꯩꯒꯤ ꯑꯅꯥꯕꯗꯣ ꯐꯔ ꯂꯣꯏꯔꯦꯅ ꯑꯩ ꯁꯦꯟ ꯂꯥꯛꯑ ꯂꯣꯏꯔꯦ ꯑꯩ ꯁꯦꯟ ꯄꯥꯏꯔ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯒ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩ ꯃꯤꯉꯣꯟꯗꯁꯨ ꯍꯦꯜꯞ ꯇꯧ ꯉꯝꯃꯅꯤ ꯑꯩꯅ ꯁꯦꯠꯅꯤꯡꯕ ꯆꯥꯅꯤꯡꯕ ꯃꯌꯥꯝꯗꯣ ꯑꯩ ꯀꯩꯅꯣ ꯇꯧꯕ ꯉꯝꯒꯗꯣꯏꯅꯦꯕ ꯁꯤꯁꯤꯅ ꯁꯤꯒꯤ ꯋꯥꯔꯗꯁꯦ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯀꯩꯅꯣ ꯍꯥꯏꯕꯕꯨ ꯑꯩ ꯍꯥꯏꯖꯔꯛꯀꯦ 51 ꯇꯥꯏꯝꯁ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯁꯣꯟꯕꯤꯌꯣꯕ ꯁꯦ ꯃꯇꯝ ꯑꯃꯗ ꯑꯌꯨꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕ ꯃꯇꯝꯅꯦꯅ ꯑꯩꯅ ꯍꯥꯟꯅꯁꯨ ꯍꯥꯏꯖꯈꯤꯕꯗꯣꯀꯣ ꯀꯣꯟꯚꯦꯂꯦꯛꯁꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯛꯇꯤ ꯂꯩꯕ ꯋꯥꯔꯗꯅꯦꯕ ꯃꯁꯤ ꯑꯗꯣꯝꯁꯨ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯔ ꯌꯦꯡꯕꯤꯌꯣꯕ CONVELEXA ꯄ꯭ꯔꯣꯅꯥꯎꯟꯁꯤꯌꯦꯁꯟꯗ ꯆꯨꯝꯅ ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯨꯝ ꯇꯠꯇꯅ ꯁꯣꯟꯕꯤꯌꯣ ꯃꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯣꯝꯗ ꯑꯍꯣꯡꯕ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯅ ꯑꯩꯅ ꯊꯥꯖꯕ ꯊꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯕꯨ ꯃꯌꯥꯝ ꯑꯃ ꯁꯤꯁꯦ ꯁꯣꯜꯂꯒ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕ ꯑꯍꯣꯡꯕ ꯃꯌꯥꯝ ꯄꯨꯔꯛꯏꯅꯦꯕ ꯁꯤ ꯁꯣꯜꯂꯒ ꯇꯨꯝ ꯂꯩꯌꯨ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏ ꯑꯩꯅ ꯇꯧꯔꯤꯕ ꯑꯦꯛꯁꯟꯗꯨꯗ ꯔꯤꯖꯜꯗꯣ ꯑꯩꯈꯣꯏꯒꯤ ꯈꯨꯃꯥꯡ ꯆꯥꯎꯁꯟꯅ ꯑꯗꯨꯝ ꯐꯪꯕ ꯉꯝꯒꯅꯤ ꯍꯥꯏꯕꯅꯦꯕ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯗꯁꯦ ꯁꯣꯟꯕꯗ ꯀꯩꯁꯨꯝꯇ ꯑꯀꯥꯏꯕ ꯂꯩꯇꯦ ꯀꯩꯝꯇ ꯑꯩꯈꯣꯏꯗ ꯃꯥꯡꯖꯕ ꯂꯩꯇꯦ ꯁꯦꯟ ꯇꯤꯡꯒꯗꯧꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯋꯥꯒꯗꯧꯕ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏ ꯃꯇꯝ ꯂꯩꯕ ꯈꯤꯕꯗ ꯑꯇꯣꯞꯄ ꯋꯥꯈꯜ ꯈꯜꯂꯒ ꯑꯇꯣꯞꯄ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯜꯂꯒ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯃꯊꯥ ꯁꯥꯕ ꯂꯩꯕꯒꯤ ꯃꯍꯨꯠꯇꯨꯗ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯐꯕ ꯋꯥꯍꯩ ꯋꯥꯇꯥꯁꯦ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯗ ꯃꯇꯝ ꯈꯔ ꯆꯪꯅ ꯑꯗꯨꯝ ꯁꯣꯜꯂꯀꯥꯟꯗ ꯃꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯣ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ 21 ꯗꯦꯖꯁꯦ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯁꯣꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯣꯕ ꯃꯇꯝ ꯑꯃꯇꯗ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯌꯨꯛ ꯄꯨꯡ 4ꯗ 5ꯗ ꯑꯗꯨꯝ ꯇꯠꯇꯅ ꯑꯗꯨꯝ ꯀꯩꯅꯣꯁꯦ ꯁꯣꯟꯕ ꯉꯝꯕ ꯃꯁꯤ 21 ꯗꯦꯖꯇ ꯑꯗꯨꯝ ꯑꯍꯣꯡꯕ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯅꯦꯕ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯦ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯍꯣꯡꯕ ꯄꯨꯔꯛꯈ꯭ꯔꯕꯅꯦꯕ ꯑꯗꯨꯅꯕꯨ ꯚꯥꯏꯔꯦꯜ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯅꯕꯨ ꯀꯩꯅꯣ ꯇꯧꯔꯤꯕꯅꯦꯕ ꯊꯥꯖꯕ ꯍꯥꯏꯕꯁꯤꯅꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯁꯦꯀꯣ ꯁꯤꯅ ꯊꯥꯖꯔꯒꯗꯤ ꯑꯗꯣꯝꯅ ꯇꯧꯕ ꯉꯝꯗꯕ ꯊꯕꯛ ꯑꯝꯇ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯊꯥꯖꯕꯤꯌꯣꯕ ꯑꯗꯣ ꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯍꯥꯔꯗ ꯋꯥꯔꯛ ꯍꯥꯏꯁꯤꯗꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯀꯣ ꯁꯤꯁꯤꯅ ꯁꯤꯒꯤ ꯀꯩꯅꯣꯁꯤꯒ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗ ꯃꯁꯤ ꯑꯦꯅꯔꯖꯤ ꯄꯤꯔꯛꯄꯅꯤꯗꯀꯣ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯇꯧꯃꯤꯟꯅꯔꯤꯕ ꯊꯕꯛꯇꯨꯗ ꯃꯇꯦꯡ ꯄꯥꯡꯉꯛꯑꯒꯗꯤ ꯑꯩꯒꯤ ꯊꯕꯛꯇꯣ ꯈꯔ ꯈꯨꯃꯥꯡ ꯆꯥꯎꯁꯜꯂꯤꯗꯅꯈꯔ ꯌꯥꯡꯁꯤꯜꯂꯤꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯁꯤꯒꯤ ꯋꯥꯔꯗꯁꯦ ꯑꯗꯨꯝ ꯁꯣꯟꯕꯤꯌꯣ ꯀꯣꯟꯚꯦꯂꯦꯛꯁꯥ ꯑꯗꯣꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯍꯣꯡꯕ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯅꯦꯕ ꯑꯩꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯊꯝꯖꯅꯤꯡꯉꯤꯁꯦ ꯐꯔꯦ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯩ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯑꯗꯣꯝꯅ ꯂꯣꯏꯐꯥꯎꯇꯪ ꯂꯥꯏꯛꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯨꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯒꯗꯕ ꯑꯗꯣꯝꯕꯨ ꯍꯟꯖꯤꯟ ꯊꯥꯒꯠꯆꯔꯤ